ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ M.Horror ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯕꯕꯥꯅ ꯋꯥꯀꯤꯡ ꯍꯜꯂꯛꯇꯨꯅ "ꯏꯆꯥ ꯁꯥ ꯏꯄꯥ ꯍꯜꯂꯛꯑꯦꯅꯦ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯉꯥ ꯊꯣꯡꯉꯒ ꯆꯥꯁꯤ꯫ ꯅꯃꯥꯒ ꯑꯩꯒꯁꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯗꯕ ꯂꯩꯅ ꯑꯃꯃꯝ ꯍꯦꯛ ꯅꯥꯁꯤꯜꯂꯛꯇꯅ ꯑꯍꯥꯎꯕꯒꯁꯤ ꯆꯥꯒꯦ ꯄꯥꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯨꯏꯔꯦ ꯆꯝꯊꯣꯡ ꯍꯥꯏꯗꯅ ꯇꯧꯔꯛꯏꯕꯁꯤ꯫ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯤꯗꯣꯏ ꯊꯋꯥꯏꯅꯤ꯫ ꯉꯥ ꯆꯔꯥ ꯑꯃꯗꯤ ꯆꯥꯊꯣꯛꯄ ꯌꯥꯏꯗꯅ ꯈꯟꯅ ꯏꯄꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯂꯩꯔꯛꯑꯕꯅꯤ꯫ ꯅꯈꯣꯏꯕꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯏ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠꯇꯨ ꯌꯥꯍꯧ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯕꯕꯥ ꯍꯧꯒꯠꯇ ꯉꯥꯏꯔꯤꯗ "ꯀꯩ ꯉꯥꯅꯣ ꯂꯩꯔꯤꯕꯨ? ꯑꯩꯗꯤ ꯉꯥꯒꯨꯝꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ, ꯁꯥ ꯌꯦꯟꯒꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯑꯗꯣ ꯉꯥꯗꯣ ꯏꯆꯦꯅ ꯊꯣꯡꯕꯗ ꯍꯤꯡ ꯈꯔ ꯅꯝꯅ ꯍꯥꯞꯄꯒ ꯊꯣꯡꯉꯨ ꯍꯥꯏꯌꯨ꯫ ꯍꯤꯡ ꯊꯥꯛꯇꯕ ꯉꯥꯗꯤ ꯑꯩꯗꯤ ꯆꯥꯗꯦ꯫ ꯉꯥꯍꯤꯡ ꯃꯅꯪ ꯋꯪ ꯍꯣꯔꯦꯟ ꯄꯨꯊꯣꯔꯛꯀꯅꯨ, ꯑꯩ ꯆꯥꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯍꯦ ꯑꯗꯨꯗꯤ ꯅꯆꯦꯗ ꯍꯥꯏꯌꯨ, ꯅꯆꯦꯅ ꯊꯣꯡꯕ ꯊꯥꯄꯛ ꯇꯧꯗꯣꯔꯤꯕꯅꯤꯅ꯫ ꯑꯗꯨ ꯏꯆꯥꯕꯨꯗꯤ ꯍꯧꯒꯠꯂꯦ, ꯅꯃꯥꯒ ꯅꯆꯦꯒꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ?" ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯍꯧꯒꯠꯂꯝꯃꯅꯤ, ꯏꯃꯥꯗꯤ ꯍꯧꯒꯠꯄꯒ ꯃꯥꯒꯤ ꯏꯁꯧ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯍꯣꯏꯅꯦ, ꯅꯃꯥꯒꯤ ꯏꯁꯧꯗꯣ, ꯅꯆꯦꯁꯦ ꯆꯍꯤꯁꯨ ꯌꯥꯝꯁꯜꯂꯛꯑꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯊꯨꯡꯍꯜꯂꯒ ꯊꯝꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯅꯃꯥꯅ ꯁꯥꯎꯔꯤꯗꯣ ꯑꯃꯔꯣꯝꯗꯗꯤ ꯆꯨꯝꯃꯤꯅꯤ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯆꯍꯤ ꯌꯥꯝꯂꯦ ꯂꯨꯍꯣꯡꯉꯁꯤ꯫ ꯂꯩꯔꯛ ꯁꯣꯔꯣꯛꯇ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯣ? ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯐꯖꯩ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤꯕꯗꯤ?" ꯍꯥꯏꯗꯅ ꯃꯤꯅ ꯃꯉꯣꯟꯗ ꯍꯦꯛ ꯍꯪꯉꯛꯄ ꯌꯥꯎꯔꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯅꯃꯥꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯌꯥꯝꯅ ꯆꯠꯈ꯭ꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯁꯨ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯀꯠꯂꯝꯕꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯅꯆꯦꯅ ꯈꯪꯅ ꯆꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯤ ꯀꯌా ꯀꯨꯏꯅ ꯑꯃꯠꯇ ꯆꯠꯇꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯇꯝ ꯈꯔ ꯈꯪꯅꯔꯒ ꯁꯠ ꯍꯦꯛꯇ ꯂꯥꯞꯊꯣꯛꯅꯈꯤꯕ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯅꯃꯥꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕ ꯈꯔꯁꯨ ꯌꯥꯎꯏ꯫ ꯅꯨꯄꯤꯗꯤ ꯆꯍꯤ ꯌꯥꯝꯁꯜꯂꯛꯑꯕꯗꯤ ꯌꯨꯝ ꯄꯥꯟꯕꯗ ꯕꯦꯔꯥ ꯀꯥꯕ ꯑꯃ ꯂꯩ, ꯅꯨꯄꯥꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯫ ꯏꯄꯥꯁꯨ ꯋꯥꯈꯟꯕꯨꯗꯤ ꯈꯟꯗꯕ ꯅꯠꯇꯦ꯫ ꯐꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯗꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯁꯤ, ꯅꯆꯦꯒꯤꯁꯨ ꯃꯔꯥꯏꯕꯛꯇ ꯂꯥꯏꯅ ꯇꯝꯕꯤꯔꯝꯕ ꯑꯃ ꯂꯩꯖꯔꯝꯁꯅꯤ꯫ "ꯏꯕꯦꯝꯃ, ꯕꯕꯥ ꯂꯥꯛꯑꯦꯅꯦ, ꯊꯣꯔꯛꯑꯣ" ꯍꯥꯏꯗꯅ ꯕꯕꯥꯁꯤ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯏꯪꯈꯣꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯏꯁꯤꯅ ꯍꯥꯏꯐꯦꯠ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯂꯥꯏ ꯁꯥꯟꯅꯕꯤ ꯅꯨꯄꯤꯗꯨ ꯕꯕꯥꯒ ꯏꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠꯇꯨꯅ ꯑꯩꯉꯣꯟꯗꯁꯨ ꯈꯥꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯤꯖꯕ ꯑꯃ ꯄꯣꯛꯇꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯅꯤꯡꯊꯣꯡ ꯌꯦꯅꯈꯥꯗ ꯕꯕꯥ ꯏꯃꯥ ꯏꯆꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯕꯕꯥꯅ ꯂꯩꯔꯛꯄ ꯉꯥꯗꯨ ꯀꯟꯅ ꯁꯦꯝꯂꯤ꯫ ꯕꯕꯥꯒ ꯏꯆꯦꯒꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯃꯥꯅ ꯁꯦꯝꯕ ꯉꯥꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯃꯈꯣꯏ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯟꯒꯤꯁꯤꯅ ꯕꯕꯥꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄꯗ "ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ "ꯍꯦꯔꯥ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯌꯨꯝꯊꯪꯅꯕ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯉꯥꯡꯅ ꯁꯛꯅꯕ ꯇꯥꯟꯅꯒꯅꯤ,ꯈꯔꯁꯨ ꯍꯦꯛ ꯎꯅ ꯇꯥꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯖꯕꯁꯤꯗ ꯃꯤꯅ ꯀꯩꯅꯣ ꯍꯦꯛ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯕꯤꯔꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯨꯅꯨ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯗꯨ ꯁꯦꯝꯅ "ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯄꯥ ꯅꯆꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯒ ꯂꯩꯔꯝꯃꯤꯕ? ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯇꯥꯔꯨꯕ꯭ꯔꯣ? ꯅꯄꯥꯅ ꯄꯨꯍꯥꯏꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯃꯥꯡꯗ ꯀꯩꯅꯣ ꯊꯦꯡꯅꯗꯅ ꯐꯨꯡꯒꯠꯇꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯔꯒ ꯂꯥꯛꯅꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯗꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯁꯤꯟꯕꯅꯤ" ꯈꯨꯝꯃꯛꯏ꯫ ꯁꯦꯅꯁꯨ ꯑꯃꯨꯛ "ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯅꯨꯃꯤꯗꯥꯡꯁꯨ ꯃꯩ ꯑꯃꯠꯇ ꯊꯥꯟꯗꯦ, ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯃꯒ ꯂꯩꯕ ꯎꯏ, ꯃꯩ ꯃꯨꯠꯊꯠꯂꯒ ꯀꯔꯤ ꯇꯧꯔꯤꯅꯣꯁꯨ ꯈꯪꯗꯦ, ꯌꯨꯝꯊꯪꯅꯅ ꯂꯩꯁꯜꯂꯨꯕꯁꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯑꯗꯨꯅ ꯅꯪꯁꯨ ꯅꯌꯨꯝꯗꯣ ꯊꯨꯅ ꯁꯠ ꯄꯥꯜꯍꯧꯔꯣ, ꯅꯋꯥ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯕ꯫ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯂꯩꯍꯧꯔꯒꯦ, ꯅꯄꯥꯅ ꯅꯣꯏꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟꯗꯣꯔꯤ, ꯏꯆꯥ ꯌꯥꯝꯗꯦ, ꯂꯩꯖꯈꯤꯁꯅꯨ" ꯍꯥꯏꯗꯅ ꯆꯍꯤꯅ ꯀꯣꯛꯊꯣꯡꯅꯕꯨ ꯄꯣꯁꯜꯂꯛꯀꯗꯣꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯤ ꯊꯨꯅ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯃꯪꯒꯣꯟ ꯀꯥꯍꯜꯂꯛꯎ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯇꯥꯟꯅꯔꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯗꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯊꯨꯅ ꯂꯨꯍꯣꯡꯈꯤꯅꯕ" ꯍꯥꯏꯗꯅ ꯏꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯃꯛꯏ꯫ ꯏꯆꯦꯁꯨ ꯑꯩꯈꯣꯏ ꯃꯥꯡꯗ ꯏꯀꯥꯏꯗꯅ
Ima nang sima hairamaga hawgalaga satki. Numitugi numidangsi. Mama masadu kay taurino so khangde. Makoy yung manungdagi tuk-tuk suba makolama. Ako'y imong natarami. Aduga isede makoy nagkariguma mataurakadore hairagati. Kujulikam han hekta taduome. Adugi haruragadi ako'y isese yamna nungsi. Panayse na kujulikam taduk sarabaso. Ahing asida babase laubo kong batawdo na. Hekta mengang narei. Baba na adum na hek mengang narapaga. Ay nahana hekta sangsalaga hudok pirami. Numitusoy na babase mengang narabo mali haidana. Magi kada sangaga baba hawgalo. Kaino taurido bo hawgalo haidana. Masanong birami. Ngay kay matong babase yamna wana hawgalaki. Aduga hing aduda swor hon bawai. Tabak sida arumbo po sa kamanan ng taraga. Laibadong na tawi. Kangkanse kitang haigaloy punpunzali haidai. Ay so'y magi siya kaurami. Maise babase karino mataure. Amukta sango kaurami. Babagi kangkalado so'y na mateka mahaigat pirami. Imaso tumambado puklaw nga hawgalaga. Manghoy kayo ay ibungo babaki daw rehaibano. Ay na so'y ima babase mangang naragta na ay nahudog pirambani. Ado ay hawgalag pagaswar pulehay. Isede tumhauriro hangami. Imana mugtumang kinisalo ng nasihawdo so haidai. Adudige so'y isegi kada sangaga. Ise mukta hawgalo se. Babado swar pulehay na nga mukta hawgalo haidana. Ise bo hawduwami. Ise so hawgalai. Kaya haibay bungo baba swar pulehay pa. Lao haidana ise gaiga babagi kada sang minarami. Babase swar pun badagi lokso pungkata na kurami. Iman ise da musum na hairami. Ngasay nune di hawi haidana sari bangado. Ado na pagay gati sanin tabane. Ado ibe mataw so kara heli. Nagi ngasay gi ngado. Adumay na thong no mathangda di hairei. Siya na mukyar he ima nga sabagit nate. Baba swaro tamna honba sanaw. Karisu tawroy si. Ay kuzulakam purake humdok si. Ngasay makoy na dugdug kay no yam na suki. Ay nakarino matawro ni si kangaba ni haidana. Siya na kuzulakam purak to na babagi akoy batuda. Tangkatam na humdok pirami. Adugay ngon na ibungo mapanda tuho silaw. Kizay hing na itum da thok pa hairei. Ay so hoy haidana siya gaiga. Babagi kada kuzulakam do kung tuwa magamapanda. Thamuna ba thong minaraki. Siya na sumang matonda thamuna ba sadki. Ay na manggod na lepagalay. At amado da siya di oy makayno si di haidan. Akane imong da siyan sa laki. Ay so siya matawo do da kizarag pati kayno siya haidana. Ay so mo siya matong da prap inarami. Siya dumagi kada pamagatumin ang ngak na layrami. Ay so siya managtas ang sendo na. Kayno siya kay daw riki hangami. Maduday siya na sumna kumay. Hujay na sumang matonda kuzulakam tamba twarak paduda. Makoy romda yung tuba ni maduda mamamasado gi maragta. Taram manokang ni makoy gi ingkon ama mamarak. Suong kraba marag adado nupiyama. Masama na tadaraga. Ay muna muna yung agalayrammi. Madugi na yung nakinasan sa liido hayrei. Ay namoy siya siyang baro. As ay pagtusong ihisi. Ado hujay siya ng kariso tawdrapo hangami. Siya na mukhang diyaday sasag karino may tawtawi. Ado nang babagi managtalay biruso. Harap-harabra yung biruso. Ado gay bumababada di huzang magsigi wari siya di hayro kino. Siya sida ngayak leho kigi hayrei. Ay so hoy siya hayda na babagi managta sa ngami. Babaso kara di pare hayda na imana. Babagi managta humay kumbira ka layrami. Angon na so imana na siya ganang murong-murong. Kariwari sana rin o hangay. Maduday na kasunate da babasa kara pare haydi natro. Imana mukra di para mani. Nasede tumasang krabo hangay. Ay na mugtumhawdre mani imanang ni siya da hangi hayrami. Namito di babasa siya na kuzulaka managta humdok pi badagi. Tamna dum para ki. Namito da natin matampo maday siya na imunggi. Miya man na dumay na hekta tawra baday siya na. Kuzulakam siya dum humdok pirami. Wari siya da zog kuzulakam yam na toy na pale hayda na warupino. Imtang na bada singumalay sana ba mi layra baday. Harama sidagi hidaguli na pabang ngamdi. May tegi kuzulakam hayl paposaka sina. Tinmulay mo mina pataba tawrok paloy na ngakto pang ngammi. Numito ginong hengan baga kuy siya si muknaba haurami. Ay di siya na nari ba maram kangami. Marangge hingi tawdo da gini haybasi. Bawa sumasada kariso tawda na. Adum tumba hawgalaki. Siya na nado ng pamundagi hawgat pangamdana. Laibado da imaso pakalag padagi. Ay ginagtasang salagto na ibungo. Nasese kariya muktawra bazano. Nang sang birudro masase kay daw rehay hangay.
ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯅꯣꯏꯗꯤ ꯈꯪꯉꯝꯈꯤꯔꯣꯏ ꯋꯥꯐꯝꯁꯤ ꯉꯔꯥꯡꯗꯣ ꯕꯕꯥꯅ ꯅꯨꯃꯤꯗꯥꯡ ꯃꯩꯉꯥꯛ ꯅꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯔ ꯐꯨꯡꯀꯠꯂꯦ ꯇꯧꯕꯗꯨꯗ ꯏꯆꯦꯒ ꯑꯩꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯝꯕ ꯊꯣꯛꯎꯕꯅꯤ ꯑꯗꯨꯗ ꯏꯆꯦꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯩꯅꯁꯨ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯑꯁꯣꯝꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯏꯆꯦꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯕꯗ ꯏꯃꯥ ꯏꯆꯦꯁꯦ ꯃꯥꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕꯗꯣ ꯃꯗꯨꯗ ꯇꯧꯔꯤꯕ ꯃꯥꯜꯂꯤ ꯃꯣꯏꯁꯦ ꯏꯃꯥ ꯌꯥꯝꯅ ꯐꯔꯣꯏꯗꯣꯔꯤ ꯕꯁꯣꯔ ꯑꯃ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯗꯣꯏꯔꯣ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯪꯕꯗꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯦ ꯅꯠꯇꯦ ꯉꯔꯥꯡꯒꯤꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯥꯟꯅꯕ ꯂꯥꯏꯗꯨ ꯅꯆꯦꯅ ꯑꯣꯛꯅꯔꯨꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯍꯧꯔꯤꯗꯨꯕꯨ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯒꯗꯕ ꯃꯥꯟꯗꯦ ꯇꯧꯒꯗꯕ ꯃꯤ ꯑꯃꯅꯗꯤ ꯃꯈꯣꯏꯔꯣꯝꯗꯒꯤ ꯏꯆꯦꯗ ꯃꯨꯟꯅ ꯂꯦꯞꯄꯒ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤꯗꯤ ꯍꯥꯏ ꯅꯠꯇ꯭ꯔꯒ ꯕꯕꯥꯁꯨ ꯊꯕꯛ ꯀꯥꯗ꯭ꯔꯤꯉꯩ ꯑꯩ ꯃꯥꯏꯕ ꯑꯃ ꯀꯧꯕꯤꯔꯨꯆꯣꯔꯣ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯅꯄꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯑꯩ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ ꯑꯗꯨꯒ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯖꯅ ꯍꯪꯉꯨꯈꯤꯒꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯆꯠꯂꯨꯔꯅꯨ ꯅꯄꯥꯁꯨ ꯆꯠꯊꯣꯛ ꯅꯪꯁꯨ ꯆꯠꯊꯣꯛꯈꯤ ꯍꯣꯔꯦꯟ ꯑꯩ ꯏꯇꯣꯝꯅ ꯇꯧꯐꯝ ꯈꯪꯉꯔꯣꯏ ꯅꯆꯦꯗꯣ ꯅꯥꯔꯕꯅꯤꯅ ꯅꯪꯗꯤ ꯉꯁꯤ ꯊꯕꯛ ꯂꯦꯞꯄꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯌꯦꯡꯉꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀ ꯑꯣꯏ ꯉꯔꯥꯡꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯊꯕꯛꯇꯨ ꯁꯨꯇꯤ ꯂꯧꯕ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯗꯤ ꯍꯪꯅꯔꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯚꯥꯏ ꯑꯩ ꯊꯕꯛ ꯀꯥꯔꯛꯑꯔꯣꯏ ꯅꯈꯣꯏꯅ ꯁꯥꯔꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯏꯆꯦꯗꯣ ꯅꯥꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯒ ꯑꯩꯅ ꯉꯥꯛꯇ ꯆꯦꯟꯕꯅꯦ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯃꯨꯛ ꯇꯣꯝꯃ ꯚꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯛꯑꯣꯏꯗ ꯅꯪ ꯑꯗꯨꯝ ꯍꯥꯏꯖꯧ ꯈꯨꯝꯃꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯔꯛꯑꯔꯣꯏ ꯅꯣꯏꯅ ꯍꯥꯏꯇꯪ ꯍꯥꯏꯌꯨ ꯌꯥꯕ ꯌꯥꯔꯛꯇꯕ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯔꯒꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯜꯂꯨꯔꯒꯗꯤ ꯌꯥꯔꯛꯑꯣꯏ ꯇꯧꯕꯅꯤ ꯑꯩ ꯐꯣꯟ ꯊꯝꯃꯤꯀꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯂꯥꯛꯇꯕꯅꯗꯤ ꯅꯝꯃꯤ ꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯏꯃꯥꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯏꯆꯦꯗꯁꯨ ꯑꯩꯅ ꯏꯆꯦ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯈ꯭ꯔꯕꯅꯤ ꯅꯁꯥꯗꯣ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯅꯣ ꯑꯩ ꯃꯥꯏꯕ ꯑꯃ ꯀꯧꯕꯤꯔꯨꯆꯣꯔꯣ ꯕꯕꯥꯁꯨ ꯂꯩꯔꯤꯉꯩꯗ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯀꯩꯒꯤ ꯃꯥꯏꯕ ꯀꯧꯔꯒ ꯅꯣꯏꯅ ꯑꯩ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯔꯤꯔꯣ ꯃꯥꯏꯕ ꯄꯜꯂꯛꯀꯅꯨ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯒ ꯆꯥꯟꯅꯗꯦ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯗ ꯑꯩ ꯏꯇꯣꯝꯅ ꯇꯨꯝꯖꯍꯧꯒꯦ ꯍꯥꯏꯗꯅ ꯍꯥ ꯅꯣꯛꯊꯣꯔꯛꯈꯤ ꯏꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯒꯁꯦ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯩꯒꯤ ꯋꯥꯈꯜꯅꯨꯡꯗꯁꯨ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯏꯆꯦꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯋꯥ ꯈꯨꯝꯃꯛꯄ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤꯕꯨ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯁꯜꯂꯕꯖꯥꯔꯅꯦ ꯈꯜꯂꯝꯃꯤ ꯏꯃꯥꯅꯁꯨ ꯏꯆꯦꯗ ꯑꯃꯨꯛ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯧꯄꯥꯁꯤꯅ ꯅꯪ ꯅꯥꯕꯗꯨꯗ ꯃꯥꯏꯕ ꯀꯧꯔꯨꯒꯦ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯑꯣꯛꯊꯣꯛꯁꯤꯔꯣ ꯅꯁꯥꯗꯣ ꯉꯔꯥꯡ ꯀꯩꯅꯣ ꯌꯥꯝꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯗꯣ ꯍꯪꯉꯝꯃꯤ ꯑꯉꯛꯄꯅꯤ ꯃꯗꯨꯗꯤ ꯏꯆꯦꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯀꯗꯥꯏꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝꯅꯣ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯃꯩꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯅꯕꯥꯅꯤ ꯆꯠꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯥꯎꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯁꯥꯎꯔꯛꯑꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯍꯥꯏꯗꯅ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯈꯤ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯔꯛꯄꯗꯒꯤ ꯏꯃꯥꯗ ꯏꯃꯥ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯏꯆꯦꯁꯤ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯃꯅꯥꯛꯇ ꯃꯤ ꯂꯩꯍꯟꯅꯤꯡꯗ ꯇꯧꯔꯤꯅꯤ ꯂꯥꯛꯑꯣ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯃꯥꯁꯨ ꯍꯣꯏ ꯊꯣꯛꯑꯁꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯊꯣꯛꯈꯤ ꯏꯆꯦꯗꯁꯨ ꯑꯩꯅ ꯏꯆꯦ ꯑꯩꯈꯣꯏ ꯊꯣꯛꯑꯦꯀꯣ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯏꯆꯦꯗ ꯌꯦꯡꯉꯨꯕꯗ ꯃꯃꯥꯏꯗꯨꯗ ꯃꯣꯟꯗ ꯉꯥꯔꯒ ꯏꯆꯦꯁꯤ ꯅꯣꯛꯐꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ ꯏꯃꯥꯒ ꯑꯩꯒ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯏꯃꯥꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯃꯁꯤꯗꯤ ꯕꯕꯥꯒ ꯇꯥꯟꯅꯗ ꯌꯥꯔꯔꯣꯏ ꯕꯕꯥꯗꯨꯕꯨ ꯉꯔꯥꯡꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯋꯥꯀꯤꯡ ꯑꯃꯨꯛ ꯊꯣꯛꯈꯤꯕ꯭ꯔꯣ ꯕꯕꯥ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯁꯤ ꯆꯦꯁꯦ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯃꯥ ꯎꯕꯗ ꯀꯤꯕ ꯑꯃ ꯁꯨꯝ ꯄꯣꯛꯁꯜꯂꯛꯑꯦ ꯏꯆꯦꯅ ꯍꯧꯖꯤꯛ ꯏꯕꯥꯅꯤꯗ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯏꯆꯦꯅ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯅꯪꯁꯨ ꯏꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯗ꯭ꯔꯣ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯁ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯊꯥꯡ ꯑꯃ ꯄꯨꯛꯆꯦꯞꯇ ꯌꯦꯞꯄꯒ ꯑꯅꯤꯁꯦ ꯂꯣꯏꯅ ꯌꯨꯡꯊꯠꯂꯨꯗꯅ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯟꯅꯔꯅꯤ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯑꯦ ꯄꯨꯝꯅꯃꯛꯁꯦ ꯊꯣꯔꯛꯀꯅꯤ ꯈꯪꯕꯒꯤꯅꯤ ꯏꯃꯥꯅ ꯅꯆꯦꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯧꯔꯣ ꯍꯥꯏꯔꯤꯕꯁꯤ ꯁꯨꯃꯥꯏꯅ ꯃꯈꯣꯏꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒꯗꯤ ꯃꯈꯣꯏꯅ ꯌꯦꯡꯁꯟꯗꯅ ꯅꯆꯦꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯃꯥꯏꯕ ꯀꯧꯔꯨꯁꯤ ꯑꯗꯨꯒ ꯏꯆꯦꯁꯦ ꯌꯦꯡꯍꯟꯁꯤ ꯍꯥꯏꯕꯅꯤ ꯅꯪ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯒꯦ ꯍꯥꯏꯔꯤꯔꯣ ꯍꯪꯉꯝꯃꯤ
Imana mo hoi hoi maibado nang salaga kaururo. Ado nang di kadai maibano kaurudoy sina hangai. Ay na mo maning lakay do maiba yam na lay. Ado gide salaga hekta kaurugene. Baba lakta lakisan o hayrami. Imana mo hoi hoi nang baba laga turo. Ngayakti lay ko hayray. Adum na imagay ga wari sana rin ngay. Ise si magi kagi padar marum maduda lepaga. Imagay ga na sana rin bawari do. Sabi yung nalepaga masama na ipaparaga. Munna targa lay rami. Imagay ga so ise do ubada pukangit kangki. Adu ise na so sum na hayray. Ay na maiba kauba yaro hayba natro. Adu nabani na sana rin bawari do na karino. Ay nga sayda ki loy na tay. O di nabani ay na kaidaw ki yengo kahit na. Magi kada mukpra propsensin kituna. Kati ima makuta parga imagay ga da tini haitana. Magi kada ki saptra ma da sen thoraki. Imada suena ima kati nini isi na pairisi. Nang mapando thoro ay thong si mapanda ki lonsen ki haitana. Mapanda ki mamang thong ado ay na kumjalami. Manung nagi si saptra ma da nabani ay na hatokani. Ay nangangbawa nabani na tada wa haitana. Thong ado makuna manung dagi gong tilaki. Babaso thonga nagi sensa lay. Kaino kaidawragi manungda thong thilis na kanano kari tawragi hangai. Imana su yamna pakana. Nasanupi na ni nasanupi sing sige lumisla kari no matawre. Masada kari gumamasang bagi mongda tawre. Ibungo na di maiba kauru ni haijabani. Hojipo akoy bo kamay na tawdoy no hairamni. Babana mo kaino nang nahay dubo ngasay na tumahugulak pada. Waking thom day di kari su tahugda baday. Hongdo hangtu sega wari sanage. Noina kay no haibiramani angang aduda. Mamanang na luhongo haida na angang asida. Karangang say birubra. Maduda sauri po wali ni nebe mapabahale. Bawaga wari sasi ng saura no haidami. Maduday na mupabay siya gahugje ko'y kanamta wari sana bayakiroi. Kati ni magi makuta pairisi. Imagay gada tingge kazik tangay. Ano na baba ng susangukino. Madugi mahut ay maiba kaurugi. Imaga nang gasida layram mo. Yung manong dasangam kino. Puren maiba laga po nasang si haidami. Baba na mo kay haiba na siya na po namaga ng gada. Kati na tilake taure haiba. Kay noon nga sinoy na taurami sibo. Ay gian galoy na maangeta. Kadi no magi masada sang ibo hangay. Imana mo kwari se ko na nangunda itam na tambirage. Padikidi na sa ano pa si maiba kauru ni hai. Masihana mukta tado kisi. Nang babaso sang ukino. Adoy mahutong se kan na pao. Ibungo chaluro karatu na halaw. Maiba do kaururo hairaki. Ay na mo hoy maado babana sangge hairagaso. Babado sang halukino. Ay sale haida na si maiba kauru na bathoraki. Nung tige ko'y da kabar yun ba lakpa nupado so. Tunggaan na kabar gi paisa law ba laami. Maduday na iyama paisado ay hiyang pirage. Ngasi ay kitang tuba tabo malayre. At na hiyang way na tingnara si hairami. Kabar yun manupado so ay gihatu-hatu. Pakat pa matawodo da paisagi di yayda. Inaw kasukay din nga si taphabagi. Sumisam-sam na sangag pa ni. Adungay ko na nga si nakuy mong da kaydong nabayawgi. Nati anay kayaw bro. Nakuy sesu ude karay da sat kiki hangay. Tasing naharaba da hujiki kabar yun manupado na. Ise se kara saksa ba ni. Ise na di karisu kanbida ba. Aduga kabar yoli manupa sesu pakang sarini. Tura ba timing adu da mana mo kotaragi ise ki maramda. Amuk hangaga layba du da ise kwaydaw si tilami. Wakanung da so masige kabar yun manupasi. Ngasi ay kutama soyda na yamangan ni si nida. Kaya na marula matsawri ba. Thong hang toga isi dalay ba ni haida na maway na kokek tajanda na. Harami ta tanarani. Asum na isi wakan na songning ba magaloy na na. Yama ko isi kasutaw din ang ipasado hayang pirage. Salo-salo hayrami. Ay sodom na hayramaga maiba kawat salami. Maiba do sumayim dalay ramdi. Ayuko ere hote na sa tagpatoki haida na. Ay si hote na muktoraki. Matamado da di maiba do sa tagpaloyraga. Pajom siya to na migilay kuramba masalo ni haida na. Sakala do tawro ka satkige tawrami. Maduday na sum na hayrami. Ipu umutang ay biko isye do hujik masada. Laya patapasang nga bumali. Ako'y gase kati na tini haida na. Witan tanare yung da sumi kanamata lehawti. Babae maahalan ito kag lehawi. Isye do so yung kamanong nga do da tongon salaga lehuri ni. Yaraga di pupuna na subunong sirabadi. Ko'y gida hana muktasan minaru si haijarami. Maiba do so hamada di yaroy. Migida hana like kuram ko da balay. Migida hana like kuram da ba yaroy. Nga nagkuram ko da balay ni.
ꯃꯤꯅ ꯉꯥꯏꯅꯔꯝꯃꯅꯤ ꯍꯥꯏꯗꯅ ꯌꯥꯔꯝꯗꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯌꯨꯝꯗꯣ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯄꯨꯄꯨ ꯍꯥꯟꯅ ꯕꯣꯠ ꯂꯦꯞꯄꯝꯕ ꯍꯧꯖꯤꯛꯅ ꯗꯨꯀꯥꯟ ꯆꯥꯎꯅ ꯍꯥꯡꯉꯒ ꯂꯩꯕ ꯃꯪꯂꯦꯝꯖꯥꯎ ꯍꯣꯏꯒꯤ ꯃꯅꯥꯛꯇꯒꯤꯅꯤ, ꯊꯣꯡꯉꯕ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯂꯥꯎ ꯆꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯄꯨꯄꯨ ꯋꯥꯔꯧꯕꯤꯅꯨ, ꯄꯨꯄꯨꯒꯤ ꯁꯥꯏꯀꯜꯁꯦ ꯍꯣꯇꯦꯜ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯨ, ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯆꯠꯈ꯭ꯔꯁꯤ, ꯈꯤꯇꯪ ꯊꯨꯖꯅꯤꯡꯗꯅ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯌꯥꯅꯤꯗ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯀꯦ ꯀꯌꯥꯝꯕꯨ ꯀꯨꯏꯅꯤꯒꯦ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯄꯨꯄꯨꯅ ꯁꯨꯅ ꯄꯥꯈꯠꯆꯗꯅ ꯇꯧꯔꯤꯅꯤ, ꯄꯨꯄꯨꯒꯤ ꯁꯥꯏꯀꯜꯗꯣ ꯑꯩ ꯌꯨꯝꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯒꯦ, ꯑꯩꯒꯤꯗ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯌꯨꯝꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯒ ꯅꯝꯗꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯍꯥꯄꯛꯇꯨꯅ ꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤꯗꯣ ꯊꯧꯔꯛꯈꯤ꯫ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯒ ꯃꯥꯏꯕꯗꯨꯗ ꯏꯄꯨ ꯆꯪꯕꯤꯔꯛꯑꯣ ꯁꯤꯗꯅꯦ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯗ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯥꯏꯕꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯈꯪꯉꯕ ꯃꯥꯜꯂꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯆꯪꯉꯛꯑꯣ, ꯀꯗꯥꯏꯗꯅꯣ ꯅꯆꯦꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯍꯪꯉꯛꯏ꯫ ꯉꯛꯂꯤꯕꯗꯤ ꯃꯔꯛ ꯑꯗꯨꯗ ꯈꯕꯔ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯤ ꯃꯥꯏꯕ ꯂꯥꯛꯄꯗꯨꯗꯒꯁꯤ ꯆꯪꯕꯤꯔꯛꯑꯣ ꯆꯪꯕꯤꯔꯛꯑꯣ ꯑꯣꯖꯥ ꯃꯥꯏꯕ, ꯇꯣꯝꯕ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯅꯪ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤꯅꯤ, ꯅꯨꯡꯉꯥꯏꯇꯦꯉꯣ ꯅꯣꯏ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯃꯁꯤꯒ ꯃꯥꯟꯅꯔꯨ ꯌꯥꯄꯣꯠꯇꯦꯗ, ꯑꯗꯨ ꯏꯆꯦꯗꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯅꯄꯥꯒ ꯈꯕꯔ ꯌꯣꯟꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯪꯉꯤ ꯈꯨꯝꯃꯛꯏ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯟꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯏꯆꯦꯅ ꯅꯨꯃꯤꯗꯥꯡꯗ ꯎꯛꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯨꯕ ꯅꯠꯇ꯭ꯔꯤ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯏꯕꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯊꯣꯡ ꯍꯥꯡꯇꯣꯛꯑꯣ ꯅꯆꯦꯒꯤ ꯀꯥꯗ ꯆꯪꯉꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯄꯨꯄꯨ ꯏꯆꯦꯒꯤ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯒꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯌꯥꯅꯤꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩ ꯂꯣꯏꯅ ꯈꯪꯂꯦ, ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯀꯤꯅ ꯇꯞꯅ ꯍꯥꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯀꯣꯟꯅ ꯏꯆꯦꯒꯤ ꯀꯥꯗ ꯆꯪꯉꯨꯕꯗ ꯏꯆꯦꯗꯤ ꯃꯥꯏꯕ ꯂꯥꯛꯄꯗꯨꯗ ꯀꯥꯡꯈ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯃꯁꯛꯅꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯍꯥꯞꯄꯒ ꯄꯨꯔꯛꯑꯣ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯁꯨ ꯏꯁꯤꯡ ꯂꯧꯕ ꯆꯪꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯏꯆꯦꯒꯤ ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯀꯔꯤꯅꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ, ꯊꯣꯔꯛꯑꯣꯅꯦ, ꯀꯅꯥꯅ ꯊꯥꯔꯤꯅꯣ ꯅꯪꯗꯤ, ꯊꯣꯔꯛꯑꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯁꯜꯂꯅꯨ, ꯃꯤ ꯑꯉꯥꯡ ꯑꯗꯨ ꯋꯥꯔꯅꯤ, ꯊꯣꯔꯛꯑꯣꯀꯣ ꯑꯩ ꯉꯥꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯆꯦꯗꯨ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ, ꯀꯥꯡꯈ ꯃꯈꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯒꯤ ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯗꯨꯗꯒꯤꯁꯨ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯈꯨꯖꯥꯏ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯄꯒ ꯄꯨꯔꯛꯄꯗꯨ ꯃꯥꯏꯕꯗꯨꯅ ꯂꯧꯔꯒ ꯃꯥꯏꯕꯗꯨꯒꯤ ꯕꯦꯒꯇꯒꯤ ꯂꯥꯏꯔꯤꯛ ꯑꯃꯟꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯤꯅ ꯃꯔꯨꯡ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯁꯣꯟꯖꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯈꯔ ꯍꯥꯞꯄꯒ ꯏꯆꯦꯒꯤ ꯀꯥꯡꯊꯣꯟ ꯃꯈꯥ ꯑꯗꯨꯗ ꯁꯨꯝ ꯈꯤꯛꯆꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯏꯆꯦꯁꯦ ꯀꯥꯡꯊꯣꯟ ꯃꯈꯥꯗꯒꯤ ꯁꯟ ꯁꯥꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯈꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯊꯣꯛꯈ꯭ꯔꯣ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯣ, ꯆꯠꯂꯝꯈꯤꯅꯣ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯋꯥ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯦꯗꯁꯨ ꯃꯥꯅ ꯁꯣꯜꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯆꯦꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯏꯆꯦꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯍꯥꯟꯅ ꯀꯧꯔꯛꯈꯤ꯫ ꯇꯣꯝꯕ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯧꯔꯛꯏ꯫ ꯃꯗꯨꯗꯩꯁꯨ ꯏꯆꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯀꯩꯗꯧꯈ꯭ꯔꯒꯦ, ꯀꯣꯛꯁꯦ ꯌꯥꯝꯅ ꯆꯤꯛꯏ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯈꯣ ꯅꯈꯣꯏ ꯀꯅꯥꯝꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯜꯂꯨꯈꯤꯅꯣ, ꯃꯥꯒꯤ ꯊꯣꯛꯄ ꯃꯁꯥꯁꯦ ꯉꯥꯏꯍꯥꯛ ꯌꯥꯡꯅ ꯂꯩꯖꯈꯤꯁꯅꯨ, ꯃꯁꯥꯁꯦ ꯋꯥꯔꯝꯈꯤꯅꯤ, ꯏꯕꯦꯝꯃ ꯅꯪ ꯀꯩꯁꯨ ꯇꯧꯗꯦ, ꯉꯥꯏꯍꯥꯛ ꯁꯤꯗ ꯅꯇꯣꯝꯗ ꯍꯤꯞꯄꯝꯃꯣ, ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯡꯃꯤꯟꯅꯔꯛꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯁꯦ ꯃꯤꯅ ꯃꯁꯥꯗ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯟꯕꯤꯔꯛꯄꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯅ ꯑꯩꯈꯣꯏ ꯄꯥꯈꯠꯂꯅꯨ, ꯃꯉꯣꯟꯗ ꯆꯪꯉꯝꯃꯤꯕ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯁꯤꯁꯨ ꯑꯩꯅ ꯄꯨꯈ꯭ꯔꯅꯤ, ꯍꯌꯦꯡꯈꯩꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟ ꯃꯄꯥꯟ ꯄꯨꯊꯣꯛꯇ ꯊꯣꯛꯍꯟꯒꯅꯨ, ꯅꯈꯣꯏ ꯑꯁꯥꯏꯁꯤ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯀꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯚꯥꯞ ꯇꯥꯏꯀꯣ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯔꯦꯟ ꯑꯍꯤꯡꯒꯗꯤ ꯑꯃꯨꯛ ꯍꯧꯔꯛꯑꯔꯣꯏꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯧꯔꯛꯑꯔꯣꯏ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯑꯒ ꯊꯝꯕꯤꯌꯨ ꯃꯅꯥꯛꯇ, ꯑꯩ ꯆꯠꯂꯒꯦ ꯏꯕꯨꯡꯉꯣ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯗ ꯕꯕꯥ ꯗꯈꯤꯅꯥ ꯀꯌꯥ ꯄꯤꯖꯧ ꯍꯥꯏꯒꯦ ꯍꯪꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯅ ꯗꯈꯤꯅꯥ ꯀꯌꯥ ꯇꯧꯖꯧ ꯍꯥꯏꯒꯦ ꯍꯪꯉꯨꯕꯗ ꯃꯥꯏꯕꯗꯨꯅ ꯍꯦꯔꯥ ꯑꯉꯝꯕ ꯈꯔ ꯍꯦꯛ ꯄꯤꯔꯛꯎ, 100ꯔ 200ꯔ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯅ ꯃꯥꯏꯕꯗꯨꯗ ꯂꯨꯄꯥ 300 ꯗꯈꯤꯅꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯌꯥꯝꯃꯟꯈ꯭ꯔꯦꯗ,
Fare salage haidana aina amo maibadu mayum phok thinbirame. Halakpadana lerak masina khabari wonba nupado aina amuk thengnarame. Maduda aina nungairaktabadagi iyamba amukta ngaibikho. Se handak thagi haidana aina pasadu pithokpirame. Maduda mase aingonda muisegi maramda wa makha tage tawrei. Aisu makha samdarani khangdana ai change ko iyamba haidana yumda gari atum thaujalame. Aduga isegi manakta sangduna wari watai khara sabirame. Aduga mana tawkhibasing adusu aina wari tambada ise se pungak ngai. Aduga ise na so sumna khumai. Kangkhan manungda aina thengnakiba nupidu phamaga leirame. Aduga mana aingonda si tawtaw haidana insanbani khumai. Wari iduda akhoi puna ngakminnarame. Masigi matung imana ise se mayum panda yararoi haidana isegi khangnajaba nupa amada mangon ka halaktuna ise se luhong thokpirame. Luhongba numitusu ise se yamna kapame. Ai sakragana koina oihaugadaba phibam maduda ai yum masidagi khong thangdokpa ngamoi tori. Ado ibungo nangna ima baba phajana ngak selaga leuroko haidana iselina yamna kaminnarame. Yumthangnabagi su baton tawdabadu migi mamangda phajade haidana babana yadabadagi baton tawrame. Ima gi sega khoina di tawrudu phana khamjabane. Adubu babana yadabadagi luhongbagi batol adu dum tawrame. Moina khwaidagi sathiribase ise thinba chatpa moisu yawi. Maduda nupa mayumdagi nongalaga khoida sumna hairei. Bor kaina tunggadaba phamung mathakta utchai chalaga leirame. Asina khoiromdagi tawrira natraga khoiromdagi mina oiduribra khangde hairei. Maduda khosu ikaibaga kaiga pungak ngaki. Adubu amasu yanaba tawraga warido adum loisannarame. Laibak khwaidagi thibade ise chatkraba matung moina laitin thajalakpase kaida hairune. Imung ase pura kangkhongni sairibase. Nankadagi moina ngairisi ise chatkhiba. Aduga khoi hum se mama macha niduna ngayuk sapuda nga yokpadongna sanarage sini. Laibak thibadi baba su moina hingtumbada toina mangak na hanbiduna adum thawai satpi khi. Imaso adumaina tawge tawrokpada ina maiba kya tanaduna imung ase kanna nga thok singtuame. Maduda makhose angakpa masu pokhi. Nupa macha ina jagat ki maiba maibe loinaraga makhoigi mayokta lepakpaduda wari oina tambada karisu khandabagi wani. Baba lekhidabadu yamna nungaite. Ise so yum masida phana kuina laktuna yamna kapame. Baba na su ise se yamna luna tawjarambaduda haujisu ai makhoiga leiminari. Ai chu cheloi moi kibage kaidabagi senduino khanna aina ngamnabu upai ama tawruga mama macha niduga haujisu lanthengnari. Aduga khabayon manupa du su yamna nungaite. Se longkiba numituda ma se yamna kapame hai. Masini mayam ngasigi M.Horror story. Mathangi wari thagalakpada mayam punna muk thengnarasi. Ngasigidi mayamdagi kainanaba bidai lawjari.